Bismillahirrahmanirrahim. Assalamualaikum marumapang isininaw-sing. Ngasigi video si Allah gi Nabi sallallahu alaihi wasallam gi aroi bama punsi karam haina mot oiki haibisigi matang da karam chahi da oiki bunu haibisigi matang dani. Allah gi Nabi sallallahu alaihi wasallam na hastawraga makadiga halaklawa matungda safar thagi haibadi Muharram safar tha ani suba tha asigi hijrigi taramathoini suba chahigi safar thagi kuntarukni suba numitta Allah gi Nabi sallallahu alaihi wasallam na sariya jihad haibadi Allah gi Nabi yaudabida lan thengnabasibu sariya ato paming tholi asibu sariya jihad haina jihad amaming tholi hairiba jihad asigi damakta room gi maikaida thanangai gi tayari torami masigi matam masigi tanja sida lana sida saruk yaugani haina tholakliba miyoising amadi yahongadruba miyoising adudi Hazrat Siddiq Akbar radhiyallahu ta'ala anhu amadi Hazrat Umar Faruk radhiyallahu ta'ala anhu Hazrat Ubaida asigum laba achoba sahaba mamin chatlaba sahaba singasi lana sida yaunangai gi damakta Allah gi Nabi sallallahu alaihi wasallam tayyara tarami masigi makoi maya masigi luchingba Hazrat Usama radhiyallahu ta'ala anhu wasi Allah gi Nabi sallallahu alaihi wasallam na khalli masi Allah gi Nabi sallallahu alaihi wasallam na plan tawraga yatlaga thaba aroi ballanni masi Allah gi Nabi sallallahu alaihi wasallam na sillalan laga thadok lawa matung Allah gi Nabi sallallahu alaihi wasallam arum hoba horaki madugi tanja haibadi hijri gi taraga mathoini suba chahi safar thagi kunnipani suba numitta masigi numidangda Allah gi Nabi sallallahu alaihi wasallam Kabarstan Baqi hariba mafam masi asigi mafam masida lengthorak lami aduga kabar singda kabar jara tawbaga loina dua asum haina hai maghfirat ki dua habidi kokpi nangai dua tawra matung jannatul baqi da laikidaba miyoi sing aduda kokpi nangai dua tawra matung da Allah gi Nabi sallallahu alaihi wasallam na asugum haina wahi khara hairammi ek ahle maqabir habidi kabar da lairaba miyoi sing nakhoidi nasagi halat aduda adum lairabani haibadi kabarda lingdana adum lairabani dunia sida fitna fasad kaya marom lairi masigi matungda Allah gi Nabi sallallahu alaihi wasallam ame henna arum haujan kre madugi matungda masigi riwayat kharana hai masigi arum masigi taraga humdoini tattana oisi haina adugi matungda Allah gi Nabi sallallahu alaihi wasallam dunia dagi hamsi hai riba numising asida ima sing haibadi Allah gi Nabi sallallahu alaihi wasallam na hingningai matamda ima mapan hingki madugi kamra khudimakta Allah gi Nabi sallallahu alaihi wasallam changki ana bagi halatta madugi matungda Tanzani yaraktraba kanda Allah gi Nabi sallallahu alaihi wasallam na ayab lauki ijazat lauki azwaj mutahharat singdagi ima singdagi Hazrat Aisha Siddiqa gi gaharda laige haibadi Hazrat Aisha Siddiqa radhiyallahu ta'ala anhu gi yumda ayhak laige haina madugi matamada punnamakne ijazat pirakhi mong asigumna Hazrat Abu Bakar Siddiq bu imam kahan kiba namaz taraga taret Allah gi Nabi sallallahu alaihi wasallam gi hinglingai matamda Hazrat Abu Bakar Siddiq radhiyallahu ta'ala anhu na imam weraga Allah gi Nabi matung lepaga namaz sunki mong asigumna Allah gi Nabi sallallahu alaihi wasallam da Hazrat Abbas radhiyallahu ta'ala anhu na tamnammi wafam mama haibadi ayakna ansari gi majlis amada samduna chatlammi maduda ansari punnamakna kaptun lairami tanjaduda Hazrat Abbas radhiyallahu ta'ala anhu na hangi karigina nakoy nakaplibasi matam maduda Allah gi Nabi sallallahu alaihi wasallam gi ansari sahaba singa duna paukumpirakhi aikoi Allah gi Nabi sallallahu alaihi wasallam yaudaba majlis ase asida Allah gi Nabi yaudaba asida aikoi kappani haina habida Allah gi Nabi masak uba phangdaba asida aikoi kappani haibase masi wahiya chairaki masi wahiya Allah gi Nabi sallallahu alaihi wasallam da Hazrat Abbas radhiyallahu ta'ala anhu na tamlammi masi tabadigi Allah gi Nabi sallallahu alaihi wasallam na Hazrat Ali karmullahi wajhu mahaki saganda ngaklaga Allah gi Nabi sallallahu alaihi wasallam apana thokla matungda Hazrat Abbas radhiyallahu ta'ala anhu na lambien taga habidi member gi maikaida pukhallaga phamhalle madugi matungda masi khutbat asi pikhi masi Allah gi Nabi sallallahu alaihi wasallam gi aroi ba khutbani miyoi basing nakhoi gi Nabi
sirani haina khanbadagi nakoina nungaitibra nakoi kaplibra amasung hana amafau tawkhidaba oikhidaba thabuklane kanagumba nabi amafaubu mapunsi chuppa haibadi kayamat phabo punsi lenba nabi yaukhibra ha aigi mapu Allah ga unanangai gi damakta chatlibane amasung nakhoi so ai ha ka unagadaba kuidrabane amasung hariba mafam aduda akhoi ga na ka unaba matamda haibadi ai ha ka nakhoi mayam ga unaba matamda hauje kausar gi ising thakani masi nakhoi pamdabra kayamat ki numitta hauje kausar gi ising na lik chai thrakpado nakhoi pamdabra nakhoi na wathi warem tawbadagi haibadi ahenba wafam kayamarom katukaran ngangnabadagi nakhoi hingdon lau amasung muhajirin singbu makadagi hijrat tawraga lakhiba miyoi singase asigi miyoi singasibu nakhoi afaba miyengde yengu amasung muhajirin singa nakhoi ga luna chanana laiminau mong asigumna Allah gi nabi sallallahu alaihi wasallam na hukum tarami he miyoi basing Allah Ta'ala gi haibi illu amasung mahaki hukum singbu nakhoi chesan na payu amasung hoina wayen bichar taw matamda chumna wayen bichar taw amasung mi ki bagi wayen bichar taw ganu amaga hendok henjin naina hanganu Allah gi haibi adaba adugun la banda singi manung da nakhoi oiganu Allah gi haibi adaba banda sing adu nakhoi saugat ganu madugi matungda mahaki makan haibda lagi nabi sallallahu alaihi wasallam na laifam mafam mado adudagi sidringai Allah gi nabi sallallahu alaihi wasallam na dunia sidagi handringai gi numit mangani natraga numit humni gi mamangda amakak thoklaklami madugi tanjadu da tholaklingai marak aduda Allah gi nabi sallallahu alaihi wasallam makok pullaga tholai mong asigumna Allah gi nabi sallallahu alaihi wasallam na tholak pa da Hazrat Abu Bakar Siddiq radhiyallahu ta'ala anhu namaz soli maduda habidi namaz solhalli tanjadu da mahak habidi Hazrat Abu Bakar Siddiq radhiyallahu anhu khara handora madugi matam maduda Allah gi nabi sallallahu alaihi wasallam na makhutne ishara tawraga madu handokli bado handok tanangai haiki aduga Hazrat Abu Bakar Siddiq radhiyallahu ta'ala anhu gi oi thangba mai kaida phamlaga Allah gi nabi sallallahu alaihi wasallam namaz solaba matungda masigi khutba asi piki haibadi Hazrat Abu Bakar Siddiq radhiyallahu ta'ala anhu ase ahaki khwaidagi henan nungsiba adugum laba ihsan tawba miyoi amani karigumba Allah gi atopada khalil semu haiba taragadi Hazrat Abu Bakar radhiyallahu ta'ala anhu si semgani tawbatabu Allah gi atopada kanagumba khalil ama pholaite Abu Bakar ahaki bahai ni amasung ahaki maruk ni masih Allah gi nabi sallallahu alaihi wasallam na haiki muhaddis ibn Habban rahmatullahi alaihi mahak na masigi hadis asibu nakal tawraga hai masidagi khangba ngamle haibadi masigi wafam masidagi khangba ngamle Allah gi nabi sallallahu alaihi wasallam gi matungda Allah gi nabi khalifa haibadi Hazrat Abu Bakar Siddiq radhiyallahu ta'ala anhu si khalifa o heugani haibagi isara si masidagi takpani madugi matungda Rabiul Awwal ani subatha haibadi safargi mathangi tha Rabiul Awwal gi nomajing numit ki ayuk ki namaz Hazrat Siddiq Akbar radhiyallahu anhu gi matungda soli madugi matam maduda haibadi sahaba sing Hazrat Siddiq Akbar radhiyallahu ta'ala anhu ne imam oiraga soli madugi tanja matam maduda Allah gi nabi sallallahu alaihi wasallam soli maduda Allah gi nabi sallallahu alaihi wasallam na Hazrat Aisha radhiyallahu anhu gi kadagi parda hangdoklaga miyam gi maikaida namaz soli badu gi maikaida yenglaklammi aduga Allah gi nabi sallallahu alaihi wasallam na noi masi uraga Hazrat Abu Bakar Siddiq radhiyallahu ta'ala anhu tungda khara handoklaklammi masidagi sahaba sing asina harao bagaloina na namaz gi maikaida tasirodami nahoji thamoi sing asi mahak Allah gi nabi sallallahu alaihi wasallam na masibu isara tawraga haibadi namaz ki maikaida onsan nangai gi damakta mai haidi namaz ki maikaida gi sahaba sing na mai on thuruk liba ado adubu namaz ki maikaida onsan nangai damakta makhut na isara tawraga namaz loisallo madugi namaz loisalla matungda
Allah gi Nabi sallallahu alaihi wasallam gi manakta mayam asina lakla matungda parda asi hangdoe aduga yengba matamda Allah gi Nabi sallallahu alaihi wasallam duniyadagi hankirami. Masi Allah gi Nabi sallallahu alaihi wasallam gi aroiba mikub adu oiki inna lillahi wa inna ilaihi raji'un. Masigi numit asi gi haibadi Rabiul Awwal gi nomajing numit asigi johor gi matungda Allah gi Nabi sallallahu alaihi wasallam masi duniyadagi hanki. Masi Sahih Bukhari gi riwayat tagi nakal tawjarakpani. Video asibu like tabiyo amadi share subscribe tawbinangai damakta ningsingjari ichini nausingda.